ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯕ ꯅꯠꯆꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯁꯅꯥꯃꯊꯤ ꯐꯥꯏꯕ ꯁꯟ꯫ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯧ ꯑꯅꯧꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯆꯥꯗꯨꯅ ꯆꯥꯛꯇꯥꯔꯤꯕ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯑꯣꯏꯔꯤꯕ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯇꯣꯟ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯁꯟ ꯑꯉꯧꯕ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯅ ꯐꯥꯗꯨꯅ ꯄꯨꯔꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯇꯣꯟ ꯁꯦꯝ ꯁꯥꯔꯗꯨꯅ ꯁꯟ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯟ ꯑꯁꯤꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯆꯥꯎꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯟ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯇꯣꯟꯕꯨ ꯃꯆꯤ ꯑꯗꯨꯅ ꯀꯣꯠꯂꯒ ꯋꯥꯏꯔꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯇꯣꯟ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯃꯁꯤꯒꯤ ꯁꯟꯁꯤꯗꯤ ꯈꯪꯒꯅꯤ, ꯅꯍꯥꯛꯅ ꯉꯝꯂꯦ ꯆꯥꯎꯇꯣꯟ, ꯑꯩꯍꯥꯛ ꯋꯥꯏꯖꯧ꯫ ꯑꯗꯨꯒ ꯆꯥꯎꯇꯣꯟ, ꯑꯩꯍꯥꯛꯅ ꯉꯝꯂꯦ, ꯅꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯒꯦ꯫ ꯍꯩ ꯍꯥ ꯍꯩ ꯌꯥ ꯍꯥ ꯍꯩ ꯑꯩꯌꯥ ꯍꯩ ꯌꯥ ꯃꯁꯤꯒꯤ ꯁꯟꯁꯦ ꯍꯩ ꯌꯥ ꯃꯁꯤ ꯑꯩꯉꯣꯟꯗ ꯃꯁꯤꯁꯤꯅ ꯀꯣꯜꯂꯛꯀꯦꯁꯨ ꯇꯧꯔꯤꯅꯦ꯫ ꯃꯁꯤ ꯐꯥꯔꯒꯦ ꯃꯁꯤ ꯍꯩ ꯌꯥ ꯍꯩ." ꯑꯁꯨꯝꯅ ꯁꯟ ꯑꯁꯤꯒ ꯆꯥꯎꯇꯣꯟꯒ ꯅꯝꯅꯔꯝꯃꯤ꯫ ꯁꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯗꯨꯅ ꯃꯆꯤ ꯑꯀꯣꯟꯕ ꯑꯅꯤꯗꯨꯅ ꯆꯥꯎꯇꯣꯟꯕꯨ ꯇꯥꯟꯅꯗꯨꯅ ꯋꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯤꯅ ꯑꯃꯨꯛꯇꯪ ꯆꯥꯎꯇꯣꯟꯕꯨ ꯋꯥꯏꯔꯛꯄ ꯃꯇꯝꯗ ꯆꯥꯎꯇꯣꯟ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯃꯤꯠꯇ ꯈꯪꯍꯧꯗꯅ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯆꯥꯎꯇꯣꯟꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯇꯝ ꯑꯁꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ, ꯌꯨꯗ ꯉꯥꯎꯔꯒ ꯂꯩꯕ, ꯊꯕꯛ ꯀꯌꯥ ꯁꯨꯅꯤꯡꯗꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯈꯟꯖꯕ ꯆꯥꯎꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯂꯣꯏꯅꯕꯤ ꯋꯥꯡꯂꯦꯝꯕꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ꯫ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯗꯅꯤ ꯋꯥꯡꯂꯦꯝꯕꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯔꯗꯨꯅ ꯂꯥꯏꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯉꯁꯤꯁꯨ ꯆꯥꯎꯇꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯆꯥꯎꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯦꯜ ꯄꯤꯔꯝꯕ ꯀꯥꯎꯅꯤꯀꯣ"꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯝꯕꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯕꯅꯣ?" ꯐꯃꯨꯡꯗ ꯍꯤꯞꯅ ꯆꯥꯎꯇꯣꯟ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯏ, "ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯍꯥꯏꯗꯤ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯅꯠꯇꯦꯅꯦ, ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗꯨꯕꯨ ꯁꯦꯜꯒ ꯑꯃꯠꯇ ꯐꯪꯗꯕ꯭ꯔꯣ? ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯋꯥꯗꯤꯅꯦ, ꯇꯣꯛꯁꯤ ꯀꯥꯟꯅꯗꯦ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯍꯩ ꯇꯝꯁꯤꯜꯂꯨꯔꯒ ꯃꯄꯥ ꯑꯩꯍꯥꯛꯀꯨꯝꯅ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯁꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯌꯥꯎꯈ꯭ꯔꯕꯒꯦ?" ꯃꯇꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯕ ꯀꯌꯥꯁꯤꯡꯗꯒꯤ ꯏ ꯆꯨꯞꯇꯨꯅ ꯍꯤꯡꯂꯤꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯃꯍꯩ ꯃꯁꯤꯡꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ, ꯊꯥꯡ ꯇꯥꯅꯆꯤꯡꯕꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯇꯝꯅꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯃꯍꯩ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯇꯝꯖꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯣꯟꯅ ꯇꯝꯖꯕ ꯅꯠꯇꯅ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯈꯪꯈꯤ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯡꯂꯦꯝꯕꯤꯅ ꯍꯦꯛ ꯊꯕꯛ ꯁꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯁꯦꯂꯨꯡꯕꯒꯤ ꯐꯝ ꯄꯥꯏꯔꯤꯕ
मियोय अमगी मयुमदनी वांगलेंबी थेंख्रगनी खल्लदुना तहा तहाना हाइजरक्लमी मतम असे थेंख्रगनी चाक इसिंग लोइदुना लैरबनी अइहाकपुदी खरा चारे वांगलेंबीगी वाफम असि ताबदा चाउतोन अमुक हेना खंगसाव सावगलक्तुना कांखल अदु सत हाइदोक्तुना फमुंगदगी तहा तहा हौगलक्तुना महाकी नुपीदा यामना सावना हाइरक्लमी करी मतम थेंबा हाइदी हा नवाना पुरोइबा अइहाकना हाना फावा चाक चाद्रिङैदा करिसु लैतबी नहाकना हाना चाजब सारी ngasidi nahak chawton aihaki igun khanganba tari asi hairaduna chawton phing launa saugat khiduna mahaki nupibu mamai mamit khangdaba makhai phujilami masi khupa asina mamai asi thajange bas hoi khangbra ayo ha hoi khangbra mamang thaktagi wanglembi asumna hek thabak thurabadi mahana mahaki sak saru khaidoklaga chaba asisu चाउतोनसु अदुम खंगदुना लाक्लिबनी मतम अदुददी चाउतोनसु करिसु साउदबनी अदुबु ngasiगी नुमित असिना हेना लाइ अमा यावख्रे मसी पुमनमक असिगी मरमदी महाकी युथक सेल लैते हाइबगिनी मपुरोइबगी लमचत साजत असिदा वांगलेंबी हिगना कपचदुना करिसु मखुत हंजदे असुमना ममा मपा मखोय अनिना खन्ना चैनबगी मखोल तारकपदा फमुंग मसीदा तुमदुना लैरंबा मचानुपा चाही 10 मुक सुरक्लबा थौंगंबा महाक तारदुना फुक हौगलक्तुना मपाबु खामतोकचरमी चाउतोना सावना असुमना हाइरक्लमी चाउतोन अइहाकी पुंसीसे ओंथोकना तोनबा मसीसु ममागा चप मानदोरी ngasiगी नुमित असिदा नमाना चा युम मसीदा लैरंबा यारो करिगुम लैरंबा हेक थोकलबा चाउतोन अइहाक फत्ते हाइगनु असि हाइरमलदुना चाउतोन यामना सावना युम असिदगी थोखी थौंगंबना ममाबु थेमजिनबिरमी ममा मचा पुन्ना कपमिनरमी मपुरोइबगी मिहुल खंगलबी वांगलेंबी मचानुपाबु ममाय ममित ताथोकहल्लदुना चा खरा पिजरगा ममा मचा पुन्ना थबक मफमदा चटलमी लंबीदा चाउतोन महाकसु मकोक मसमदा खोरो खोतुना चटलमी मचिंदसु असुमना सोली ngasidi kadaidagi sielna yu thakadoribanoba पाम्बै अमा तौदुना अइहाक सेल फंगदबदी यादे कमदोंनि तौरिबसिदे असि खंदुना चाउतोन मखोंना असुम लाक्तुना लंबीदा थेंनबा मियोइसिंगदा यु थकनिंगबगी मयाइना इकाई इकी पुंबा थादोक्तुना सेल नीबा हौरक्लमी चाउतोनगी मतौ असिदा लैकाई खुल असिदा लैरिबा मियोइसिंगना महाकु कया नुंसिदबा हौरक्लमी चाउतोनबु थेंनरबदी थैदुना चटपसु अदुमक यावरम्मी मसीगी चाउतोन हाइबसे युरेम थकपा पाम्बा थबकसु नोमदुना नुपी आंगांग थाकनी हाइबगी वाखलसु नोंगमता खंदबा असिबु मसीबु करम्बा मीनो इनिंग थौदा वाकतुनाने मतिक थोकपा चैराक फंगनबना फगदोबा मानसिलक्ले असि हाइदुना मियाई चल्लबी नुपी अमना खुनिंग कांगदुना चाउतोना लंबीदा अचत अवोकसिंगदा सेल नीरिबा अदुबु उरम्मी खुरा अमुक्ता ngaibikhoba asumna chautona khamlakpa aduda ahal oiraklaba nupa adugi wakhalda asumna khanjarami onthokpanida magi chauton haibasimu oknaredo ngarang mang kaya nungai khide haibado tasengna taibangda mang phaunaredana ibungo chauton kari haibage khura nacha se chengya wange haiduna lakpaneba अदुदा चेंग वाननबा नसागी यावरकपा सेलदो मफम खंगदेना ताहौरे खुरादा सेलगा यावरदी खजिकता पिबिरमुबा असि हाइदुना चाउतोन सकफम अदु यामना नुंगाइतबी मओंगदा तौजै चाउतोनगी मतौ अदुदा अमुकसु यामना नुंगाइजरमदे अहल असिना अमुक मखा ताना असुमना हाइरक्लमी इहे खुरादी सेलसु अमते यावरक्तबनीने खुराने खरा थुरेको असि हाइरमलदुना अहल अदु परप चटखिरमी चाउतोनसु तौफम लाफम खंगदना असुम लेप्तुना लैहौरमी अहल अदुना चटना मचिंदा असुमना सोली करी थोकचैना तौजरिबनो नोंगानबदगी नुमित ताबा फावबा युदा ngauraga लैरे
ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯀꯔꯤꯁꯨ ꯈꯟꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯑꯗꯨꯗ ꯃꯀꯣꯛ ꯑꯁꯤꯗ ꯈꯟꯗꯨꯅ ꯂꯩꯔꯦꯅꯦ ꯁꯦꯜꯕꯨꯗꯤ ꯌꯥꯎꯔꯤ ꯃꯁꯛ ꯑꯁꯦ ꯀꯌꯥ ꯅꯨꯡꯁꯤ ꯐꯥꯠꯇꯦ ꯄꯤꯔꯣꯏꯅ ꯄꯤꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯍꯜ ꯑꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯇꯣꯟ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯜ ꯑꯃꯣꯠꯄ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯟ ꯑꯁꯣꯝꯗꯅꯤ ꯋꯥꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯧꯉꯝꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯄꯣꯝꯂꯤꯕ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯁꯥꯟꯒꯦ ꯍꯥꯏꯗꯨꯅ ꯁꯦꯂꯨꯡꯕ ꯃꯍꯥꯛꯅ ꯊꯣꯔꯛꯄꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯁꯦꯂꯨꯡꯕ ꯑꯁꯤ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯅꯤ ꯁꯦꯂꯨꯡꯕ ꯃꯍꯥꯛꯅ ꯇꯞꯅ ꯋꯥꯡꯂꯦꯝꯕꯤꯗ ꯍꯪꯂꯛꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯠꯇꯦ ꯉꯁꯤꯁꯨ ꯆꯥꯎꯇꯣꯟꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯄ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯉꯝꯕꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯅ ꯈꯥꯝꯂꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯄꯟ ꯀꯔꯤꯁꯨ ꯈꯠꯅ ꯆꯩꯅꯕ ꯇꯧꯖꯔꯛꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯖꯩ ꯃꯇꯧ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯃꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯉꯁꯤꯗꯤ ꯃꯁꯨꯁꯨ ꯌꯥꯎꯔꯛꯂꯤꯗꯅ ꯐꯔꯦ ꯐꯔꯦ ꯅꯄꯟ ꯑꯩꯍꯥꯛꯁꯨꯅꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯁꯥꯜꯂꯒꯦ ꯍꯣꯏ ꯏꯄꯟ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ ꯊꯧꯉꯝꯕꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯥꯎꯇꯣꯟ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯕ ꯌꯥꯕ ꯃꯈꯩ ꯐꯝꯂꯒ ꯃꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯏ ꯃꯔꯥꯡ ꯃꯁꯝ ꯃꯅꯥ ꯌꯥꯝꯅ ꯁꯥꯡꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯟ ꯃꯔꯨꯝ ꯑꯃꯔꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯥꯎꯇꯣꯟꯕꯨ ꯈꯥꯝꯂꯛꯂꯝꯃꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯤꯄꯥ ꯆꯥꯎꯇꯣꯟ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯅꯍꯥꯛꯇꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕ ꯐꯪꯒꯦ ꯈꯟꯖꯔꯕꯗꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯎ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯅꯍꯥꯛ ꯌꯥꯝꯅꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯃꯀꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯆꯣꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯆꯥꯎꯇꯣꯟ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕꯈꯔ ꯈꯜꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯅ ꯊꯛꯀꯦ ꯈꯟꯖꯔꯤꯕ ꯌꯨ ꯑꯗꯨꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ ꯐꯪꯂꯒꯅꯤꯀꯣ ꯑꯁꯤ ꯈꯟꯖꯗꯨꯅ ꯆꯥꯎꯇꯣꯟ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈꯤꯗꯨꯅ ꯌꯨ ꯉꯥꯛꯇ ꯂꯩꯕ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯗ ꯃꯁꯥꯗꯨ ꯆꯣꯡꯊꯖꯗꯨꯅ ꯏꯔꯣꯏꯔꯒ ꯆꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ ꯆꯥꯎꯇꯣꯟꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯆꯣꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯝꯕ ꯅꯤꯄꯥ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯊꯕꯛꯅꯣ ꯊꯕꯛ ꯑꯗꯣ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯄꯥꯡꯊꯣꯛꯂꯒꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯍꯥꯛꯅ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯒꯅꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯂꯥ ꯆꯥꯎꯇꯣꯟꯒꯤ ꯂꯥꯡꯇꯛꯅꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯇꯨꯡꯗ ꯏꯜꯂꯛꯎ ꯊꯕꯛ ꯑꯗꯣ ꯁꯤꯟꯅꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯇꯣꯟ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯒ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯕ ꯄꯨꯝꯅꯃꯛꯁꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯒ ꯆꯥꯟꯅꯗꯅ ꯃꯥꯜ ꯆꯥꯡ ꯂꯦꯞꯁꯤꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯑꯍꯦꯟꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ
ꯈꯣꯝꯒꯠꯇꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛꯇꯒꯤ ꯍꯦꯟꯅ ꯃꯔꯜ ꯃꯊꯨꯝ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯃꯤꯍꯧ ꯆꯥꯎꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯕ ꯁꯅꯥ ꯌꯥꯊꯪꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯗ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ ꯆꯤꯡꯁꯥꯡ ꯑꯃꯒꯤ ꯅꯥꯄꯣꯝꯂꯛꯇ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯂꯝꯃꯤ ꯆꯥꯎꯇꯣꯟꯗꯤ ꯑꯍꯥꯟꯕꯗ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄ ꯑꯁꯤꯗ ꯆꯥꯎꯇꯣꯟꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯀꯔꯤꯅꯣꯗ ꯉꯁꯤ ꯑꯩꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤꯅ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯥꯎꯇꯣꯟ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯎꯇꯣꯟ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯅꯍꯥꯛ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯒꯅꯤ ꯌꯧꯒꯗꯧꯔꯦ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯔꯛꯎ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯆꯥꯎꯇꯣꯟ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯅꯥꯄꯣꯝ ꯑꯣꯏꯅ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯈ꯭ꯔꯤꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯆꯥꯎꯇꯣꯟꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯍꯥꯛ ꯉꯁꯥꯏ ꯃꯈꯩ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄ ꯑꯁꯤꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯝꯕ ꯑꯗꯨꯁꯨ ꯄꯨꯡꯐ ꯐꯈꯤꯔꯝꯃꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯀꯥꯎꯈꯤꯔꯝꯃꯤ ꯃꯀꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯆꯣꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯥꯎꯇꯣꯟꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯨ ꯅꯤꯄꯥ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯒ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯑꯁꯪꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯇꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯁꯟ ꯑꯃꯈꯛ ꯑꯅꯧꯕ ꯍꯥꯅꯧ ꯆꯥꯗꯨꯅ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯁꯟ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯁꯟ ꯅꯠꯇꯦꯗꯣ ꯌꯥꯏꯄꯨꯕ ꯁꯟꯅꯤ ꯍꯥꯏꯔꯤꯕ ꯁꯟ ꯑꯗꯣ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯇꯣꯟ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯇꯁꯦꯡꯅꯃꯛꯀꯤ ꯁꯣꯝꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯦꯡꯂꯕ꯭ꯔꯥꯅꯦ ꯆꯥꯎꯇꯣꯟꯒꯤ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯕꯗꯣ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯆꯠꯂꯨ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯐꯥꯕ ꯉꯝꯍꯧꯔꯣꯏ ꯑꯗꯨꯕꯨ ꯅꯍꯥꯛ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯊꯣꯛꯎ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯇꯣꯟ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯨ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯌꯨꯊꯛꯁꯦꯜ ꯐꯪꯂꯒꯅꯤ ꯈꯟꯖꯔꯝꯃꯤ ꯆꯥꯎꯇꯣꯟ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯟ ꯑꯗꯨꯅ ꯍꯧꯅ ꯈꯣꯡꯂꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯇꯣꯟꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯑꯅꯧꯕ ꯅꯥꯄꯤ ꯈꯔ ꯃꯍꯥꯛꯅ ꯄꯠ ꯊꯠꯇꯨꯅ ꯃꯈꯨꯠꯇꯨꯅ ꯇꯤꯡꯊꯣꯛꯂꯝꯃꯤ ꯆꯥꯎꯇꯣꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯟ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯕ ꯑꯗꯨ ꯇꯦꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯇꯣꯟꯒꯤ ꯃꯈꯨꯠꯇꯒꯤ ꯑꯅꯧꯕ ꯍꯥꯅꯧꯁꯤꯡ ꯑꯗꯨꯕꯨ ꯂꯥꯝꯗꯨꯅ ꯆꯥꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯇꯣꯟꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯂꯗꯨꯅ ꯁꯟ ꯑꯁꯤꯒꯤ ꯃꯌꯥꯡꯂꯦꯟꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯃꯤꯀꯨꯞ ꯑꯃꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯟ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯇꯦꯊꯔꯛꯄ ꯎꯕ ꯑꯁꯤꯗ ꯆꯥꯎꯇꯣꯟ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯁꯟ ꯑꯁꯤꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯗꯨꯒ ꯁꯟ ꯑꯁꯤꯅ ꯀꯅꯥꯒꯤ ꯑꯁꯦꯡꯕ ꯑꯣꯏꯔꯤꯒꯕ ꯑꯁꯤ ꯈꯟꯕꯗ ꯆꯥꯎꯇꯣꯟ ꯉꯛꯇꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯗꯨꯒ ꯁꯟ ꯑꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯟꯅꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯥꯎꯇꯣꯟꯅ ꯁꯟ ꯑꯁꯤꯕꯨ ꯍꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ puthoraqlami mahakna mafam asida thadokuna chatlamdaida karigumba ama khangning ningsinglaklammi ngasai mafam asida changlamdai mikup aduda makoi marang yamna chomba nupa aduna hairakhiba wafam amana nupa nahakna san adu puthorakpa matamda mafam aduda hauramba anauba hanau matol khara nakhutna thattuna purakadabani aduga hanau matol adubu
सन अदु पुथोरक्पा मतमदा लंबीदा चटना चटना पिजगदौरिबनी मदु नत्रबदी नहाक करीगुंबा खुदोंथीबा नंगनी यामना चेक्सिन्ना सिनारखिबा वाफमसिंग अदु खांगनिंग निंगसिंगलक्लदुना चाउतोन मफम अद्वाइदा हौरंबा अनौबा हानौ मतोल खरा मखुना थटलदुना सन अदुदा खरा खरा पिजरगा मफम असिदगी थोरक्लमी मफम असिदगी थोरक्पा मतमददी नुमित ताद्री अदुबु ngasai makoi marang yamna chomba nupa aduna ngai horiba mafam adu hek yaurakpa matamda numit pungta taduna lairami chaukton mahakna harau harauna lakpa matamdadi ngasai mahakpu ngai hoba thabak asibu sinarakpa misak adudi mafam aduda adumak lairamdre matau asida chauktona yamna ngakladuna koikau kauduna yenglami madudagi mahak mayum yaubada thenglagani khaladuna asum lakpa haurami ngasi mahaki mafamda thokliba thodoksinga asi mahak manga chap manarami asum lepa leitana lakpana chaukton mayumda yauraklami mahakna mayumda yaurakpa matamdadi mahaki nupi wanglembi amadi machanupa thongamba mama macha yamna ningsha thiraduna wana mapuroiba hanjilakpa ngaiduna leirami thonga lomda thongmai ama paiduna mama macha lambi da lakpa miyo singda mahaki mapuroiba thengnarambra hainasu hangjai tada aikhoi nupadubu lambi daga thengnabirambra ichan ibema ngasigidi thengnadene natte mahakpu kadaide satkani hairaga hairamge tada karisu hairamde adudi maraina hanjaraksanida karisu ningsha thirgonu asi hairamladuna nupa adusu adumak chatkirami thengjillakaba matam asi phawbada chaukton mayumda halaktraba asida wanglembi ningsha yamna thijarami madudagi machanupabu pusinduna yumlomda changkhirami machanupabu chak ising pijaraduna adumak tumhankhirami wanglembidi mapuroiba halakpa ngaibada chak ising amata chadana ngaijarami mahak yamna langtaknarami mathamoinungda khul asibu koliba laining thau amadi lainmarembi makhoi anibu chena thago najarami taibang mioiba aikhoina waraklaba matamda mapu mahaki mafamda changjaba nattana karisu laite chautona san asibu puraduna lakpana thenglaba matam asida uchin nachinna mayumda yauraklami numit asidagi chauton mahausaga iman manadaba haibadu oirami sumangda leptuna mahaki nupibu kaujarami taribra mama taribra aihak halakle mapalda amukta thorau asi haiduna khanghaudana kaurakpa asi tabada wanglembi mahak taha thaumai adu paiduna thonggi porol adu hangdoktuna mapalomda thoraklami mapuroibana taurakliba matau adu ubada wanglembi pungak ngaklami chauktongi manakta yamna ningthi jaraba angauba machugi san amasu lairamba ubada wanglembi yamna ngakna hanglai karino tawbiraklibadubo kadaidigi sanno natte san adubu kanagi sangol sangdigi huraklibano chaukton mahaki nupina adumna hanglakpa aduda chaukton taha na hairaklami hai karino mama adumna haiganune kairo lekai miyosinga takhraga aihakpu lana khankhini sanna se kanagi mafamdagi hurakpa natteko asengba warisinga do phajana lirage kanade sanna sibu punsinba yabane thauri amata lauthorau asi haiduna chauktona wanglembi mafamda thauri ama lauthok halaktuna sanna sibu ningthijana punsinbiraga mafam chana thamlami aduga ngasai mahakna helakpa anauba hukmatol sing adu pijarami madudagi chaukton amadi wanglembi imungda changkhiduna chak ising cha thaktuna thokiba wari pumnamak chauktona mahaki nupida wari liduna khangalami aduga chaukton nokphet tawduna makha tana hairaklami nupi haujikti aihak wakhal taradabani yugane amata thaklaroi sanna se ningthijana pija pithak tawbiduna aikhoigi lairaba hawdokladabani nupa aduna ne ifamda achetba thajaba amaga loinana haibirambani sanna sigi mapaldagi aikhoigi lairaba kokchaduna watta padana nungaina pangani hairambani aduna ne amuktangdi laibak chang yenglasi
ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯋꯥꯡꯂꯦꯝꯕꯤ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃꯇ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯕ ꯐꯪꯖꯔꯛꯇ꯭ꯔꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯈꯤꯕ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯆꯥꯎꯇꯣꯟ ꯑꯗꯨ ꯈꯪꯍꯧꯗꯦ꯫ ꯈꯪꯍꯥ ꯍꯥꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯐꯨꯟꯕ ꯇꯥꯔꯤ, ꯇꯞꯅ ꯍꯥꯕꯤꯌꯨ"꯫ ꯆꯥꯎꯇꯣꯟ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯝꯅ ꯍꯤꯞꯅꯔꯝꯃꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯆꯣꯝꯕ ꯅꯨꯄꯥ ꯑꯗꯨ ꯆꯥꯎꯇꯣꯟꯒꯤ ꯃꯌꯨꯝ ꯃꯄꯥꯃꯛꯇꯗ ꯂꯦꯞꯂꯗꯨꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯟ ꯑꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯇꯩ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯦꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣꯀꯣ꯫ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯆꯕꯤ, ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯀꯥꯏꯖꯔꯛꯇ꯭ꯔꯕꯤ ꯏꯆꯥ ꯋꯥꯡꯂꯦꯝꯕꯤ, ꯅꯍꯥꯛ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨ, ꯑꯩꯍꯥꯛꯁꯨ ꯍꯜꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯈꯨꯗꯛ ꯑꯁꯤꯗ ꯂꯪꯂꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯅꯥ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ, ꯃꯀꯣꯛꯇ ꯂꯪꯂꯕ ꯁꯅꯥ ꯃꯆꯨꯒꯤ ꯂꯨꯍꯨꯞ ꯎꯞꯄ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯂꯥꯏꯔꯦꯝꯕ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯁꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏ ꯌꯥꯝꯅ ꯅꯤꯡꯖꯔꯛꯂꯝꯃꯤ꯫ ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯇꯞꯄꯤ, ꯃꯤꯒꯤ ꯃꯐꯝꯗꯁꯨ ꯀꯔꯤꯁꯨ ꯀꯥꯏꯖꯔꯛꯇ꯭ꯔꯕꯤ, ꯊꯧꯒꯜꯂꯣꯟꯗ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯒꯜꯗꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯂꯨꯞꯆꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯪ ꯂꯩꯖꯕ ꯆꯥꯎꯇꯣꯟꯒ ꯑꯁꯨꯝꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯆꯥꯎꯇꯣꯟ ꯑꯁꯤꯁꯨ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯤꯕꯅ ꯂꯩꯕꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯁꯥꯗ ꯂꯥꯟꯗ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯖꯅ ꯇꯝꯖꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯆꯍꯤ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯗꯨꯁꯨ ꯃꯁꯥ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯥꯎꯇꯣꯟ ꯌꯨꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯇꯝꯖꯈꯤꯕ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯆꯤꯉꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯛꯂꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯒꯤ ꯊꯧꯖꯥꯜꯅ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯋꯥꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯋꯥꯡꯂꯦꯝꯕꯤꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯪꯂꯕ ꯄꯣꯠꯁꯛ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯁꯅꯥ ꯃꯇꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯁꯅꯥ ꯑꯗꯨꯕꯨ ꯈꯨꯝꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁꯅꯥ ꯃꯇꯨꯝ ꯃꯆꯦꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯆꯥꯎꯇꯣꯟ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ ꯁꯟ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛ ꯍꯥꯅꯧꯁꯤꯡ ꯑꯗꯨꯁꯨ ꯄꯨꯝꯂꯣꯏ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯇꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯃꯥ, ꯑꯩꯍꯥꯛ ꯁꯟ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕ ꯍꯥꯅꯧ ꯈꯔ ꯊꯤꯔꯨꯈꯤꯒꯦ꯫ ꯅꯍꯥꯛꯁꯨ ꯊꯕꯛ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯥ? ꯂꯣꯏꯁꯤꯟꯖꯔꯨꯔꯣ"꯫ "ꯍꯣꯏ ꯃꯄꯥ"꯫ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯅ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇ ꯍꯩꯖꯥꯡ ꯑꯃꯁꯨ ꯂꯣꯏꯅꯔꯛꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯑꯅꯧ ꯑꯅꯧꯕ ꯍꯥꯅꯧꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯐꯥꯜꯂꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯊꯕꯛ ꯐꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯉꯛꯅ ꯉꯛꯅ ꯃꯍꯥꯛꯇ ꯌꯦꯡꯅꯔꯝꯃꯤ꯫ "ꯃꯁꯤꯕꯨ ꯇꯥ ꯆꯥꯎꯇꯣꯟ ꯅꯠꯇ꯭ꯔꯅꯦ? ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯤꯕꯨ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯃꯪꯂ ꯇꯥꯏꯕꯪꯂꯥ?" ꯆꯥꯎꯇꯣꯟ ꯁꯖꯤꯛ ꯑꯗꯨ ꯄꯨꯔꯛꯂꯗꯨꯅ ꯁꯟ ꯑꯗꯨꯗ ꯄꯤꯖꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟ ꯑꯗꯨꯅ
ꯁꯖꯤꯛ ꯑꯗꯨ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯁꯟ ꯑꯗꯨꯅ ꯃꯕꯨꯛ ꯂꯥꯝꯂꯛꯇꯕꯒꯤꯅꯤ ꯈꯟꯗꯨꯅ ꯃꯕꯨꯛ ꯂꯥꯝꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯆꯥꯖꯒꯅꯤ ꯈꯟꯗꯨꯅ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯁꯅꯥ ꯃꯆꯦꯠ ꯑꯗꯣ ꯁꯦꯜ ꯀꯌꯥꯃꯨꯛ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯀꯥꯏꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯎ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯌꯨꯝꯗꯒꯤꯗꯤ ꯍꯦꯟꯗꯣꯛꯄꯤꯔꯝꯒꯅꯨꯀꯣ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤ꯫ ꯁꯟ ꯑꯁꯦ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯏꯄꯟ ꯁꯦꯂꯨꯡꯕꯗ ꯆꯥꯎꯇꯣꯟ ꯑꯩꯍꯥꯛꯁꯦ ꯌꯨ ꯊꯛꯇ꯭ꯔꯦꯅ ꯈꯔ ꯄꯥꯎ ꯇꯝꯕꯤꯔꯝꯃꯨ, ꯑꯍꯜ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯇꯣꯟ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯊꯧꯉꯝꯕꯕꯨ ꯄꯨꯗꯨꯅ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯃꯍꯥꯛ ꯁꯟ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯍꯥꯞꯂꯝꯕ ꯁꯖꯤꯛ ꯑꯗꯨ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯦ, ꯀꯔꯤꯅꯣꯗ, ꯉꯁꯥꯏ ꯑꯌꯨꯛꯇ ꯍꯥꯞꯂꯝꯕ ꯁꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯀꯔꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ? ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯁꯟ ꯑꯁꯤꯅ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯟ ꯑꯁꯤꯅ ꯂꯩꯔꯝꯕ ꯃꯐꯝꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯍꯧꯔꯝꯕ ꯍꯥꯅꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯃꯇꯣꯟ ꯊꯠ-ꯊꯠꯇꯨꯅ ꯆꯥꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯔꯗꯤ ꯊꯦꯡꯂꯝꯃꯤ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯁꯖꯤꯛ ꯃꯄꯨꯜ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯜꯂꯗꯨꯅ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯅꯍꯥ ꯈꯔꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯕꯗꯨ ꯆꯥꯎꯇꯣꯟꯅ ꯍꯥꯏꯐꯦꯠ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯅꯠꯇꯦ, ꯇꯥ ꯆꯥꯎꯇꯣꯟꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥꯒ ꯌꯥꯝꯅ ꯂꯩꯔꯕ ꯖꯥꯠꯂꯣ? ꯉꯁꯥꯏꯗꯣ ꯏꯇꯩꯃ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯥꯐꯝꯗ ꯆꯪꯂꯛꯂꯒꯅꯦ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯀꯥꯏꯊꯣꯛꯈꯤ꯫ ꯁꯦꯜꯁꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯀꯗꯕ ꯃꯥꯜꯂꯤꯀꯣ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯅꯥ ꯌꯥꯊꯪ ꯑꯃ ꯂꯩꯕꯥꯛ ꯈꯪꯅ ꯇꯥꯎꯊꯈ꯭ꯔꯕꯅꯤ꯫ ꯑꯦ, ꯀꯔꯤ ꯁꯅꯥ ꯌꯥꯊꯪꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯗꯨꯕꯨꯔꯣ ꯏꯇꯥꯎ, ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯈꯨꯟꯖꯥ ꯑꯃꯅ ꯃꯌꯨꯝ ꯃꯀꯩꯒ ꯆꯥꯟꯅꯗꯅ ꯂꯟ ꯊꯨꯝ ꯄꯩꯁꯤꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯁꯨ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯍꯟꯗꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯋꯥꯡꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯆꯥꯎꯇꯣꯟꯅ ꯇꯥꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯋꯥꯡꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯂꯣꯟꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯋꯥꯡꯂꯦꯝꯕꯤꯅꯁꯨ ꯁꯅꯥ ꯀꯥꯏꯊꯣꯛꯄ ꯃꯇꯝꯗ ꯐꯪꯂꯛꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯆꯥꯎꯇꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯅ ꯅꯧꯅ ꯐꯪꯂꯛꯄ ꯑꯅꯧꯕ ꯍꯥꯅꯧ ꯀꯌꯥꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯄꯤꯖꯕ ꯃꯇꯝꯗꯗꯤ ꯁꯟ ꯑꯁꯤꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗ ꯉꯁꯤꯗꯤ ꯆꯥꯎꯇꯣꯟ ꯃꯍꯥꯛꯅ ꯉꯟꯇꯥꯅ ꯍꯧꯒꯠꯄ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁꯟ ꯑꯁꯤꯅ ꯁꯅꯥꯒꯤ ꯃꯊꯤ ꯐꯥꯏꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯇꯣꯟ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯃꯍꯥꯛꯅ ꯉꯔꯥꯡ ꯃꯆꯤꯟꯖꯥꯛ ꯐꯖꯅ ꯄꯤꯖꯈꯤꯕꯅꯤꯅ ꯉꯁꯤꯗꯤ ꯁꯅꯥꯁꯨ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯔꯔꯦ꯫ ꯆꯥꯎꯇꯣꯟ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯀꯣꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯧꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯍꯔꯥꯎꯖꯕꯒ ꯂꯣꯏꯅꯅ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯇꯣꯟ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯟ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯕ, ꯑꯗꯨꯒ ꯁꯟ ꯑꯁꯤꯅ ꯆꯥꯔꯤꯕ ꯑꯅꯧꯕ ꯍꯥꯅꯧ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯆꯥꯗꯦ ꯍꯥꯏꯕꯁꯨ ꯆꯥꯎꯇꯣꯟ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯇꯣꯟ ꯃꯍꯥꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯂꯥꯏꯔꯈ꯭ꯔꯕ ꯆꯥꯎꯇꯣꯟ ꯃꯍꯥꯛꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯁꯅꯥ ꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯅꯥꯏ ꯃꯁꯦꯜ ꯈꯔ ꯊꯥꯔꯛꯇꯨꯅ ꯆꯥꯎꯇꯣꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯁꯤꯡ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯇꯣꯟꯅꯁꯨ ꯃꯃꯥꯡꯊꯛꯇ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯑꯗꯨ ꯈꯪꯕꯅ ꯃꯍꯥꯛꯅ ꯍꯩꯅ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫
loinana sel kayama amadi sana lupasu adumak losilami ningthaugi manai singna yengluba matamdadi yamna lairakhraba imung amani khaladuna adumak sana konungda hankhirami ningthaugi mafamda aronba paw tamnakhiba mioi adubu sibagi chairak pirami wanglembi mahaksu hana selungbagi mayumda thabak hingkhang suba nomba chatlamba adumak lepkhirami asumna wanglembi mahakna thabak laktaba thabak lepkhiba asida selungba mahakna yamna chingnarami selungba mahakna nongmagi numit amada lona chawtongi mayumda laktuna yenglami haujikti mahakna su asengba kayama khanglammi madudi chawton amadi wanglembi loinana makhoigi machanupa thongamba makhoi punna yamna harau tayamna wata padana nungaina leire haiba madudagi selungba mahak asina lona thigatpa hauraklammi nongmagi numit amada chawton mahakna umang adomdagi sangi sajik phanba chatluraga halakpa matam aduda selungba mahakna chawtondu pharami amadi wahang pahong kayamasu chatharami chawtona asengba sing adubu haidoklabada selungba mahak yamna ngaklami selungba masamak lakladuna san adugi angakpa matawsing adu yenglami selungba mahak yawbanina ahanbadadi san aduna sanagi mathi karisu phairaklamde adubu kona thangda san asina selungba asi yamna phaba miwani haiba khanglakpadagi sanagi mathi phairaklami selungba mahakna chawtonbu yengduna asuna haiраklami ichaibungo nahak haujikti yamna cheksinna leiro nahaki nathakta ining thogi midyeng soidan changlakлагani amadi leibak khunja singdagisu yamna cheksillo nahakti asengba leibak khul asigi laning thau amadi laimarembi makhoi anigi thaujal phangledo asi hairamduna selungba mahaksu chatkhirami nongma ahingi matam amada chawtongi imungda naha ani khak huranba changlaklami ho itaw aikhoina changsiliba thabak ase tarai badi yadeko khara cheksinsi hoi phagani itaw haujikti aikhoi sel yamna pairagadabani asi hainaraduna makhoi anina yumgi miyoising tumnakhrabra haiduna phaklangda manakong napsinduna makhol tanaba hotnarami chawtona nakhokpagi makhol taraklami hoi taw tumni tumnakhraba male makhol ase nakhokpagi makholni asi haiduna makhoi animak chawtongi mangolda leiramba pochai khara hurami atai thoidokpadi huba ngamlamde mafam adudagi chenthoklammi huranba miwai anisina chenduna sum lakpa matamda ningthaugi lami kharana thengnaraduna makhoi anibu pharami migi mapot machai huranba makhoi animak maralgi matik chaba chairak pirami ningthau mahaksu mahakna mamang thakta tawjakhiba migi ahenba maralda mitakhiba sing aduna maram oiraga mahak laibak thiba thawdo amada mapunsi supagi oina mamit tangkhi mamang thakki matamda macha ningonbu inthokhiba wanglembi mapabung amadi mahaki mabung singna awaba taraklaba matam asida wanglembi amadi chawtona mateng kayama tawbirami madudagi mabung singna machanbu lokhat pirami asumna chawton amadi wanglembi leiba khul asida nunga yaifana pankhirami matang asida ngasigi wari asi loisinjare matung tarakpadasu hena nungai ba wari kayama lepa leitana channel asina miyamgidamakta puduna lakpa ngambo oijagi mayam pumnamakpu channel asigi maikaidagi hanna thagatpa phongdoksari